Coalition Against Drugs and Alcohol Cada Sinduna World AIDS Day ki Thouram Cadagi Head Office Pureiromba Khongnang MAKHONG IMPHAL Ista Pangthokhre Overcoming Disruption Transforming the AIDS Response Cyber Timda Pangthokiba Thouram Maduda MC Rita President Leimarol Lamjingkon Hizam Priyo Kumar President Cada amasung Yumlemba Mema President Nongpok Lengak Apunba Nupilu Nalal na President Member Sing Oiki Thouramga Mari Leinana Takhelambam Gitchandra Mitei Society General Cadana Phongdokibada Malemgi Oina Kumjali Singani Kuntra Fawada AIDS Muthanaba Hotnariba Sida Aikoisu Saruk Yafam Thoi Matamamada Manipurda HIV AIDS ke asoba akiba du ngasidi yamna fare adubu Golden Triangle ga naknaruba amadi drug sizinaba naha sing nongmagi masing hengalakpana HIV AIDS ki web asi Intravenous drug user IDU singdagi hengalakpasu yai drug ki problem hantahanba siga Manipur gi socio political issue asiga yamna mari leinei mayai kaba nisa asi fatte khanglabanina mahairoi singna kaidonungda sokloidabani amasung test sungtau tawroidabani masina makhal kya gi leina laknamagi maram am oi maramaduna masithingi hairabadi laikai gi club ima maira paibi sing amadi senior citizen singi yamna chawba thodang lei haiba wafam sing thamki